Hey guys, welcome back to another reaction video. Ngasigi reaction siri koigi sarigi Madam Thirusi haba koigi Manipur feature film ki koi official promote release tuni myam magi se kamai tawsi mani ko myam sigi video se koigi young film production sigi channel de ni yengjaga tabni myam si channel si myam subscribe tawsi myam ai tawsi labani yeng si ko myam mai promote kamai tawno wari mati je jo Karigino khangde ngasidi ai thazama bu yengba phawre thazama di silai bana yai tamba yengbane yai tamba sab che haibane karigino wari de la soputu tang tam chadana nangna thazabu yengning ni bane madudi ai khangdi sir kai dawrage hakchang amdrabo ai ba bandra Kashdok di thai ba? wa kan noi to ma silai hayo sir music tu kanjaba mana kanjaba mada kai na kanjaba ta uthuk lasu thamoi da laithop pa phaunai heb do madudi oheloi si ko bema from the director of Mami gi Lailembi mani mai tan Mami gi Lailembi kuchi se fazara hazi yamna Amar Aina sum as khanbada lyrics kuchi se lyrics sa amona sivne hena pakkada male sibiki wow yam fazaye nangi khudang sina amuke hena magun hape mari pumna maktagi khwaidagi hena nungshibase marup ki mari ni aine to love matam pumbada to nang aidi ajat pa mari oisiko ko yu hen na asib mathang mapuk haibduna leram labadi madudasu nasi buliba asibum nangai marup oina thimsiko aina halabasu ratna as bungai ramge hen sana nangna halabasu ai bungai duna leramuko samja story lamjing thok nungsibasu ifamna nangna phawhangiba nungsiba karino haibasu nangna ifamda khanghankiba aduga lapnabasu nangna tambiba maicha khudima nangna phanghanbiba aduga karigi aibu thamoi pandabe magumna uriba aigi punsi sida sumaina sum tawrisi kaigino tasing aigi nungaiba mikup haibado laitrabra sina producer mauba lok tongba chemcha sa ai shu khangi khangdam na thi nang nei bu kai hagi mati wara rom gadaba ai khangi chemcha nungsi lambi dagi mai leiduna bikiti amagi sablon ba sunati to love always and sacrifice man sacrifice ni ai isagi phibum khangna khangna nang bu thamoi senga nungsi ru basina ai isagi ral oire khangna ai isa nei sa da piti ba jera chepcha nungsi lambi sida ai ngasi di irale bai tu oire director thoiba soibam khutna lekhong somjaba ai tagini khanjaba leira makha phanna salak mikupta miyam gi binyeng chang lamlan makan ha na chom sem gi harak labadi ai gi pokhum na kari oigani mama no na pithokidra sisi natraga kansilaga dum thamgadra abema nang ai bu wamgano pumnama nang wala leira mani nang wakal tam ko bema asman sargi Madam Thirusi coming soon to
ꯊꯨꯅ ꯄꯣꯡꯊꯣꯛꯑꯅꯤ ꯑꯗꯨ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯨ ꯁꯤꯁꯦ ꯊꯨꯅ ꯂꯥꯛꯀꯅꯤ ꯑꯗꯨ ꯃꯌꯥꯝ ꯍꯦꯛ ꯂꯥꯛꯄꯒ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯑꯗꯨ ꯚꯤꯗꯤꯑꯣ ꯁꯤꯁꯦ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯑꯗꯨ ꯃꯌꯥꯝ ꯀꯃꯦꯟꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤꯒꯤ ꯁꯥꯔꯒꯤ ꯃꯦꯗꯥꯝ ꯊꯤꯕꯁꯦ ꯍꯥꯏꯕꯁꯦ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯃꯌꯥꯝ ꯀꯃꯦꯟꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁꯤꯖꯔꯒꯦ